ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯔꯤꯕ ꯃꯈꯩ ꯆꯜꯂꯤ, ꯆꯥꯕꯗ ꯍꯂꯦꯡꯗꯕꯤ ꯃꯍꯥꯛꯅꯤ꯫ ꯉꯥ ꯆꯥꯛꯀ ꯊꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯈꯨꯆꯥꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯪꯂꯨꯔꯒꯅꯤ꯫ ꯄꯨꯈꯝ ꯃꯃꯥꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛ ꯆꯤꯡꯈꯠꯅꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯄꯣꯟꯇꯦ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯅꯤ ꯇꯧꯔꯤꯁꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯉꯥ ꯊꯣꯡꯈꯤ꯫ ꯑꯗꯨꯅ ꯑꯔꯨꯕꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯃꯗꯨꯕꯨ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯁꯦ ꯂꯥꯝꯃꯦꯗ꯫ ꯏꯟꯁꯥꯡꯁꯦ ꯈꯔ ꯍꯥꯎꯕ ꯊꯣꯡꯕ ꯑꯣꯏꯔꯗꯤ ꯆꯥꯛꯁꯦ ꯈꯔ ꯊꯨꯅ ꯊꯣꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯕꯀꯣ꯫ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯑꯔꯨꯕꯤ ꯆꯥꯛꯈꯨꯝꯗ ꯁꯠ ꯆꯪꯉꯤ꯫ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯂꯥꯡꯂꯦꯟ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯨ?" ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯈꯨꯝꯂꯛꯏ, "ꯏꯅꯝꯃ, ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ." "ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯕ? ꯑꯁ, ꯅꯪꯕꯨ ꯈꯔ ꯊꯨꯅ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ?" "ꯏꯅꯝꯃ, ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤꯕꯁꯦ ꯀꯌꯥ ꯀꯨꯏꯗ꯭ꯔꯤ. ꯑꯩꯁꯨ ꯊꯨꯅ ꯂꯣꯏꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯊꯣꯡꯂꯤ." "ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯕꯅꯤ." "ꯍꯣꯏ, ꯌꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ, "ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯤꯕꯣꯡꯁꯤ ꯂꯥꯎꯈ꯭ꯔꯕ ꯆꯥꯛꯈꯨꯝꯁꯤꯗ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯆꯪꯂꯛꯂꯤꯕꯁꯦ ꯃꯁꯤꯡ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ. ꯆꯥꯛꯁꯤ ꯊꯣꯡꯒꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯟꯗꯦꯅꯦ." ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯊꯩ ꯅꯤꯉꯣꯜ ꯑꯅꯤꯅꯤ ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯂꯥꯡꯂꯦꯟ ꯂꯩꯍꯧꯔꯤ꯫ ꯑꯔꯨꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯈꯣꯡꯗꯣꯟꯁꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯔꯦ꯫ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." "ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ?" "ꯑꯦ, ꯑꯃꯨꯛ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ." "ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕ? ꯑꯔꯨꯕꯤ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ, ꯈꯔ ꯂꯩꯔ ꯈꯟꯅꯁꯤ." "ꯑꯦ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ? ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ?" "ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ, ꯃꯗꯨ ꯉꯝꯈꯤꯔꯣꯏ. ꯍꯧꯖꯤꯛ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ." "ꯃꯇꯥꯡ ꯆꯥꯗꯕꯒ ꯑꯝꯇ ꯌꯥꯔꯣꯏ. ꯑꯩꯗꯤ ꯁꯥꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯑꯩꯅ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯉꯛꯁꯝꯁꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯐꯥꯎ ꯁꯤꯗꯅ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ." "ꯎꯄꯥꯏ ꯑꯃ ꯂꯩꯇ ꯇꯧꯕꯅꯤꯅꯦ. ꯍꯟꯗꯛꯇꯤ ꯊꯕꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯁꯨꯕ ꯑꯝꯇ ꯅꯠꯇꯦ. ꯅꯪꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ?" "ꯆꯥꯒ ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥꯁꯦ ꯂꯩꯈꯥꯏ ꯃꯥꯅ ꯇꯥꯟꯅꯈꯤꯁꯤ." "ꯀꯣꯟꯅ ꯈꯟꯅꯁꯤ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯣ." ꯑꯔꯨꯕꯤ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯌꯥꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯈꯩ ꯂꯩꯈꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯈꯨꯠꯇ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ꯫ "ꯕꯦꯝꯃ, ꯑꯩ ꯍꯜꯂꯛꯑꯦ ꯍꯩ." ꯂꯥꯡꯂꯦꯟꯅ ꯍꯥꯏ꯫ "ꯏꯃꯥ, ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ, ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯔꯝꯂꯒ." "ꯋꯥꯔꯤꯗꯣ ꯐꯠ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯃꯥꯏꯔꯦꯟ ꯑꯁꯤꯁꯤ ꯅꯅꯦ ꯇꯣꯝꯕꯤꯅ ꯄꯤꯔꯛꯄꯅꯤꯁꯦ. ꯍꯌꯦꯡ ꯑꯌꯨꯛ ꯊꯣꯡꯁꯤ, ꯁꯤꯗ ꯊꯝꯂꯒꯦ." ꯃꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯂꯥꯡꯂꯦꯟꯅ꯫ "ꯆꯥꯛꯁꯨ ꯂꯣꯏꯔꯛꯂꯕꯅꯤ ꯏꯃꯥ." "ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ. ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ?" "ꯑꯧ ꯏꯃꯥ, ꯍꯜꯂꯛꯈ꯭ꯔꯦ." ꯑꯁꯨꯝ ꯇꯧꯅ ꯂꯥꯡꯂꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯗꯨ ꯆꯥꯅꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯔꯨꯕꯤ ꯉꯥ ꯊꯣꯡꯕꯗꯨꯗ ꯍꯦꯟꯅ ꯃꯤ ꯇꯥꯔꯕꯅꯤ꯫ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕꯅꯤꯗ, ꯍꯦꯛꯇ ꯆꯥꯔꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯉꯥ ꯊꯣꯡꯕꯗꯨ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯍꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏ꯫ ꯋꯥ ꯂꯥꯡ ꯑꯝꯇ ꯍꯥꯏꯗꯅ ꯃꯍꯥꯛ ꯉꯥ ꯊꯣꯡꯕꯗꯨ ꯌꯥꯝ ꯍꯥꯎꯅ ꯁꯠ-ꯁꯠ ꯆꯥꯏ꯫ ꯈꯣꯡꯗꯣꯟꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯆꯥꯈ꯭ꯔꯦ꯫ ꯆꯥꯛꯇꯨ ꯆꯥꯕ ꯑꯣꯛꯇ꯭ꯔꯗꯨꯅ ꯍꯥꯏ, "ꯂꯥꯡꯂꯦꯟ, ꯆꯐꯨꯗꯒ ꯆꯥꯛ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯥ?" "ꯈꯔꯗꯤ ꯂꯩꯍꯧꯔꯤ ꯏꯅꯝꯃ." "ꯑꯩ ꯆꯥ ꯑꯣꯛꯇ꯭ꯔꯦ, ꯈꯔ ꯑꯝꯇ ꯍꯥꯞꯄꯛꯑꯣ." ꯂꯩꯃꯍꯜꯅ ꯑꯣꯏꯅ, "ꯍꯣꯏ, ꯑꯩ ꯍꯥꯞꯄꯛꯑꯒꯦ, ꯏꯃꯥ ꯍꯥꯞꯄꯛꯑꯒꯦ." ꯂꯩꯃꯍꯜꯅ ꯑꯣꯏꯅ ꯆꯐꯨꯗꯒꯤ ꯆꯥꯛ ꯍꯥꯞꯄꯤ꯫ ꯑꯔꯨꯕꯤ ꯃꯕꯨꯛ ꯑꯗꯨ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯛꯇꯨ ꯆꯥꯖꯩ꯫ ꯃꯣꯔꯣꯛ ꯁꯥꯕꯗꯨꯕꯨ ꯍꯨꯍꯥ ꯀꯥꯝꯗꯨꯅ ꯃꯍꯥꯛ ꯄꯦꯟꯅ ꯆꯥꯔꯤ꯫ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗꯈꯩ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯤ ꯆꯥꯕ ꯈꯛꯇꯅꯤ, ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯛꯁꯨ ꯊꯣꯡꯗꯦ, ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯁꯨ ꯑꯃꯠꯇ ꯇꯧꯗꯦ꯫ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗ ꯃꯅꯥꯝꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯄꯨꯛꯅꯤꯡꯗ ꯃꯅꯝꯃꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯅꯤ ꯑꯔꯨꯕꯤ ꯃꯕꯨꯛ ꯑꯗꯨ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯌꯥꯝꯅ ꯌꯦꯛꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯗ ꯆꯦꯜꯂꯤ꯫
ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯃꯍꯥꯛ ꯆꯦꯜꯂꯤ ꯑꯗꯨꯅ ꯑꯍꯤꯡꯒ ꯃꯇꯝ ꯃꯍꯥꯛ ꯇꯨꯝꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯅꯅꯝꯃꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯡ ꯍꯥꯝꯊꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯄꯥꯒ ꯌꯥꯝ ꯊꯣꯛꯈꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯍꯧꯏ ꯉꯁꯤꯒꯤ ꯍꯧꯒꯠꯄꯁꯨ ꯎꯗꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯥꯔꯕ ꯖꯥꯠꯂꯥ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯏꯃꯥ ꯅꯍꯥꯟꯈꯩꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯍꯧꯒꯠꯂꯤꯕꯗꯨꯗꯤ ꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅꯦ ꯍꯋꯥꯏ ꯃꯔꯨ ꯈꯔ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯂꯩꯃꯍꯜ ꯊꯣꯛꯈꯤ ꯑꯔꯨꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯉꯥꯏꯍꯥꯛ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯇꯨꯝꯊꯈꯤꯕ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯁꯤꯁꯨ ꯃꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯃꯍꯥꯛ ꯊꯨꯅ ꯆꯦꯜꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯉꯔꯥꯡꯒꯤ ꯑꯗꯨꯛ ꯃꯣꯔꯣꯛ ꯁꯥꯕꯗꯨꯕꯨ ꯆꯥꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯆꯥꯗ ꯆꯥꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤ ꯑꯔꯨꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯁꯥꯗ ꯏꯋꯥ ꯋꯥꯔꯦ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗꯨꯗ ꯃꯍꯥꯛ ꯂꯥꯡꯂꯦꯟꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯁꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯑꯍꯤꯡ ꯑꯝꯇ ꯑꯩ ꯇꯨꯝꯗ꯭ꯔꯤ ꯀꯔꯤ ꯁꯥꯔꯒꯦꯕ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯀꯩꯗꯧꯔꯒꯦꯅꯤ ꯅꯝꯃ ꯏꯁ ꯀꯩꯗꯧꯔꯒꯦ ꯀꯀꯥꯏꯗꯅ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯑꯩꯒꯤ ꯄꯨꯛ ꯃꯅꯨꯡꯁꯤꯗ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯛꯏꯁꯦ ꯃꯅꯤꯡ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡ ꯑꯝꯇ ꯑꯩ ꯇꯨꯝꯕ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯉꯔꯥꯡꯒꯤ ꯏꯟꯁꯥꯡ ꯑꯗꯨꯅ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯃꯟꯕꯗꯒꯤꯅꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯍꯟꯒꯦ ꯍꯥꯏꯗꯅ ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯏꯅꯝꯃꯒꯤ ꯋꯥꯍꯩꯁꯤꯕꯨ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯕꯕу ꯑꯩꯅꯔꯣ ꯅꯪꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯣꯡꯂꯕꯗꯤ ꯅꯉꯣꯟꯗ ꯍꯥꯏ ꯇꯥꯕꯅꯤ ꯍꯣꯏ ꯏꯅꯝꯃ ꯉꯔꯥꯡꯒꯤ ꯏꯟꯁꯥꯡꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ ꯃꯊꯟꯇ ꯇꯧꯔꯤꯕꯗꯣ ꯏꯅꯝꯃꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯦ ꯑꯩꯅ ꯀꯔꯤꯗ ꯁꯣꯏꯔꯤꯕ ꯍꯥ ꯑꯩꯅ ꯀꯔꯤꯗ ꯁꯣꯏꯔꯤꯕꯅꯣꯕ ꯍꯣ ꯂꯥꯎꯃꯜꯂꯦ ꯌꯥꯝ ꯂꯥꯎꯃꯜꯂꯦ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛ ꯁꯥꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯈꯖꯤꯛꯇ ꯆꯥꯔꯒ ꯇꯣꯛꯄ ꯀꯩꯗꯧꯒꯦ ꯌꯥꯝ ꯆꯥꯅꯤꯡꯂꯕꯗꯤ ꯑꯗꯨꯅꯤ ꯍꯦ ꯑꯩꯅ ꯁꯨꯝꯅ ꯇꯧꯔꯒ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤꯅꯤꯅꯦ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯆꯣꯞꯂꯗꯤ ꯑꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯒꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯐꯃꯨꯡꯗ ꯀꯔꯤꯅꯣ ꯄꯣꯊꯥꯕꯤꯔꯨꯆꯣ ꯊꯪꯗꯪ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯅꯪ ꯑꯩ ꯁꯤꯕꯨ ꯑꯁꯨꯛ ꯍꯦꯛ ꯑꯣꯏꯍꯜꯂꯤꯗ ꯑꯌꯣ ꯄꯨꯛꯀꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯏꯁꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯍꯥꯏ ꯉꯔꯥꯡꯒꯤ ꯉꯥꯔꯦꯟꯁꯨ ꯂꯩꯔꯝꯈꯤꯅꯤ ꯈꯔꯒ ꯆꯥꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯅꯝꯃ ꯍꯦ ꯉꯥ ꯊꯣꯡꯕ ꯆꯥꯕꯒ ꯈꯤꯔꯦ ꯑꯩ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯥꯍꯟꯅꯕ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯍꯣ ꯇꯧꯖꯗꯦ ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯐꯥꯗꯣꯛꯄ ꯆꯥꯎꯊꯣꯛꯄ ꯇꯝꯃꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯆꯥꯕ ꯊꯛꯄ ꯇꯧꯕꯗ ꯌꯥꯝ ꯅꯥꯒꯜꯂꯦ ꯍꯥꯏꯕꯅꯤ ꯍꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯍꯛꯆꯥꯡꯗ ꯉꯛꯆꯥꯡ ꯋꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯍꯧꯏ ꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯅꯥꯔ ꯃꯥꯜꯂꯦ ꯀꯂꯛ ꯄꯦꯜꯂꯤ ꯆꯥꯕ ꯊꯛꯄꯗ ꯂꯨꯖꯗ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯍꯝꯊꯔꯣ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯍꯥꯏꯁꯤꯅꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡ ꯈꯖꯤꯛꯄꯨ ꯇꯥꯕ ꯉꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯝꯅ ꯅꯣꯡ ꯃꯥꯅ ꯈꯖꯤꯛ ꯍꯦꯛ ꯇꯥꯕ ꯍꯧꯔꯛꯄꯗꯨꯗ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯑꯃ ꯌꯥꯟ ꯃꯀꯣꯛꯇ ꯄꯦ ꯑꯃ ꯇꯨꯞ ꯂꯧꯈꯣꯡ ꯇꯝꯅ ꯂꯣꯏꯅ ꯆꯦꯟꯊꯅꯈꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯗꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯍꯥꯏꯖꯩ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯁꯨꯃꯥꯡꯁꯦ ꯋꯥꯍꯩ ꯇꯩꯖꯔꯨꯔꯒ ꯅꯣꯡꯁꯦ ꯅꯝꯗꯤ ꯍꯦꯛ ꯇꯥꯏꯗ ꯄꯦꯜꯂꯕꯅꯤ ꯑꯁꯨꯛ ꯋꯥꯅ ꯇꯩꯖꯔꯒ ꯇꯥꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯗꯤ ꯇꯥꯔꯣ ꯅꯣꯡꯁꯨ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯤ ꯑꯔꯨꯕꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯣꯡꯁꯦ ꯆꯥꯅꯃꯛꯀꯤ ꯇꯁꯦꯡꯅ ꯀꯟꯅꯕꯨ ꯇꯥꯔꯛꯏꯅꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯅꯣꯡ ꯇꯥꯕꯁꯦ ꯉꯥ ꯌꯥꯝꯅ ꯐꯥꯅꯕꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯧꯕꯨꯛꯇ ꯂꯧꯈꯣꯡꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯒꯅꯤ ꯑꯩꯅ ꯁꯣꯝꯗ ꯏꯈꯣꯡ ꯍꯥꯝꯗꯔꯤꯕꯅꯤ ꯍꯥꯏꯗꯅ ꯐꯃꯨꯡꯁꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯉꯥꯒ ꯐꯥꯅꯤꯡꯈ꯭ꯔꯦꯗꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯂꯩꯃꯍꯜꯁꯨ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛꯇ ꯃꯆꯦꯠ ꯑꯃ ꯈꯨꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤ ꯅꯣꯡꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯕꯣ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯪꯁꯤꯜꯂꯛꯇꯅ ꯖꯝ ꯍꯦꯛꯇ ꯍꯩꯊꯩ ꯋꯥꯅꯤ ꯂꯣꯏꯅꯕꯨ ꯆꯣꯠꯂꯤ ꯇꯧꯔꯤꯁꯦ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯂꯣꯏꯅ ꯆꯣꯠꯂ ꯃꯥꯜꯂꯤ ꯃꯑꯣꯡꯒꯗꯤ ꯏꯃꯥꯟ ꯃꯥꯟꯗꯦ ꯇꯧꯔꯤꯁꯦ ꯖꯝ ꯍꯦꯛꯇ ꯆꯨꯊꯔꯛꯄꯒꯤ ꯋꯥꯅꯤ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯧꯕꯨꯛꯇꯕꯨ ꯀꯨꯝꯅꯍꯧꯔꯤ ꯅꯣꯡ ꯇꯥꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯃꯈꯣꯏꯗꯤ ꯏꯃꯥ ꯏꯅꯝꯃꯗꯣ ꯇꯁꯦꯡꯅ ꯅꯥꯔ ꯃꯥꯜꯂꯤ ꯉꯔꯥꯡ ꯃꯣꯔꯣꯛ ꯁꯥꯕ ꯉꯥ ꯊꯣꯡꯕꯗꯣ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦꯕ ꯌꯥꯝꯅ ꯆꯥꯔꯕꯗꯤ ꯇꯧ ꯇꯥꯕꯅꯤꯗꯅ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯨꯡꯗꯒꯤ ꯑꯔꯨꯕꯤꯗꯨ ꯃꯈꯣꯡ ꯑꯃꯨꯛ ꯍꯥꯝꯅꯤꯡꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯄꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯃꯤꯠꯆꯤꯅ ꯄꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯨꯅ ꯆꯦꯟꯈꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯏꯅꯝꯃꯁꯦ ꯑꯃꯨꯛ ꯆꯦꯜꯂ ꯃꯥꯜꯂꯤ ꯍꯩ ꯅꯅꯝꯃꯅ ꯃꯈꯣꯡ ꯍꯥꯝꯗꯔꯤꯕꯁꯦ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯌꯨꯅꯦ ꯆꯥꯕ ꯇꯨꯝꯅꯕ ꯈꯔ ꯇꯧꯕꯤꯌꯨ
ꯀꯔꯤ ꯇꯧꯕꯅꯤ ꯃꯥ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯔꯥꯏ ꯇꯧꯖꯁꯅꯤ ꯅꯪꯁꯨꯀꯣ ꯃꯃꯥꯏ ꯍꯦꯛ ꯂꯩꯁꯤꯟꯒꯦ ꯇꯧꯕꯒ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨ ꯍꯦꯛ ꯇꯥꯏ ꯑꯔꯨꯕꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯏꯁꯤ ꯊꯥꯒꯠꯇꯨꯅ ꯆꯦꯟꯕꯗ ꯅꯣꯡꯂꯛ ꯑꯗꯨꯗ ꯅꯥꯟꯒ ꯅꯥꯜꯂꯦ ꯍꯦꯛꯇ ꯁꯤꯠꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯩꯊꯩ ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯂꯥꯎꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯗ ꯏꯃꯥ ꯅꯥꯟꯊꯨꯔꯤꯕ ꯖꯥꯠꯂ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯏ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯔꯨꯕꯤꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯂꯩꯃꯍꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯁꯤ ꯏꯃꯥ ꯆꯤꯡꯈꯠꯀꯦ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯍꯥꯏ ꯌꯥꯔꯦ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯏꯊꯟꯇ ꯁꯨꯝ ꯍꯧꯒꯠꯀꯦ ꯌꯥꯔꯗ꯭ꯔꯅꯦ ꯑꯔꯨꯕꯤ ꯃꯊꯟꯇ ꯍꯧꯒꯠꯆꯩ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯐꯔꯩꯅꯤ ꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯩꯅꯤꯕ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯂꯥꯡꯂꯦꯟ ꯍꯥꯏꯖꯩ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁꯛꯇꯥꯁꯤꯒ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯇꯨꯖꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯒꯦꯛ ꯇꯥꯏꯅꯔꯗꯅ ꯕꯦꯝꯃ ꯅꯣꯡꯂꯛꯁꯦ ꯂꯦꯞꯇꯨ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤꯁꯨꯅꯦ ꯂꯥꯎ ꯆꯪꯉꯁꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯤ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯌꯨꯝꯁꯤꯗ ꯏꯀꯧ ꯑꯃꯠꯇ ꯑꯩꯅ ꯂꯩꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ ꯅꯣꯡꯁꯨ ꯆꯨꯔꯦ ꯐꯖꯅ ꯂꯧꯈꯣꯡꯗ ꯉꯥ ꯐꯥꯕꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯅꯔꯝꯃꯅꯤꯕ ꯌꯨꯝꯁꯤ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯅꯦ ꯂꯧꯈꯣꯡꯗ ꯆꯠꯇꯨꯅ ꯏꯟꯗꯨꯝ ꯆꯤꯡꯉꯒ ꯂꯩꯔꯨꯒꯦ ꯉꯥ ꯈꯔ ꯑꯣꯏꯁꯨ ꯐꯥꯔꯛꯀꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯤ ꯑꯃ ꯁꯠ ꯍꯣꯡꯗꯣꯛꯏ ꯃꯈ꯭ꯋꯥꯡꯗꯨ ꯇꯨꯡꯒꯣꯜ ꯑꯃ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯦꯗꯨꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯅꯪ ꯅꯣꯡ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯁꯤꯅ ꯅꯣꯡꯁꯨ ꯆꯨꯏ ꯍꯣꯏ ꯏꯃꯥ ꯎꯕꯤꯗ꯭ꯔꯕꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯧꯈꯣꯡꯗ ꯆꯠꯂꯨꯒꯦ ꯉꯥ ꯐꯥꯔꯨꯒꯦ ꯅꯪꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯥꯅꯦ ꯅꯁꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯍꯣꯏ ꯌꯨꯝꯁꯤ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯥꯗ ꯑꯣꯏꯅ ꯂꯩꯖꯧꯔꯒꯦ ꯂꯩꯅꯤꯡꯗꯦ ꯌꯨꯝꯁꯤꯗ ꯒꯝꯇ ꯀꯣꯟꯅ ꯆꯠꯂꯨ ꯍꯥꯏꯕꯅꯤꯗ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨꯅꯦ ꯑꯣ ꯄꯣꯊꯥꯅꯤꯡꯗꯤꯌꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦ ꯄꯦꯗꯨꯃ ꯇꯨꯞꯇꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯁꯦ ꯀꯔꯤꯅꯣꯃꯗꯤ ꯏꯇꯧ ꯇꯧꯏ ꯀꯔꯝ ꯍꯥꯏꯅ ꯁꯦꯝꯗꯣꯛꯀꯅꯤ ꯃꯁꯤꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯐꯅ ꯑꯃꯠꯇ ꯈꯟꯕꯖꯥꯠ ꯅꯠꯇꯦꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯅꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯃꯁꯥꯗ ꯌꯥꯎꯗꯦ ꯑꯁꯦꯡꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯔꯨꯕꯤ ꯃꯥꯅ ꯅꯤꯡꯂꯛꯄ ꯊꯕꯛ ꯑꯗꯨꯗꯅꯤ ꯇꯧꯔꯤꯕ ꯃꯍꯥꯛ ꯂꯧꯕꯨꯛ ꯑꯗꯨꯗ ꯁꯝꯗꯨꯅ ꯂꯧꯈꯣꯡ ꯇꯝꯅ ꯆꯠꯂꯤ ꯉꯁꯤ ꯅꯣꯡꯅ ꯈꯔ ꯆꯨꯔꯛꯄꯁꯤꯗ ꯂꯧꯕꯨꯛ ꯑꯃꯗꯤ ꯂꯧꯈꯣꯡꯗ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯉꯥ ꯐꯥꯅꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤ ꯑꯔꯨꯕꯤꯁꯨ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯆꯤꯡꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯌꯧꯔꯤ ꯍꯦꯛ ꯌꯧꯕꯒ ꯊꯥꯔꯤꯕ ꯏꯟ ꯑꯗꯨ ꯑꯃꯨꯔꯛ ꯍꯦꯛ ꯁꯣꯟꯀꯠꯂꯤ ꯃꯗꯨꯗ ꯉꯥ ꯃꯆꯥ ꯈꯔ ꯂꯛꯏ ꯉꯥ ꯃꯆꯥ ꯈꯔ ꯂꯛꯂꯛꯄꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯏ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯛ ꯈꯣꯠꯆꯤꯟꯗꯨꯅ ꯃꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗ ꯍꯥꯞꯆꯤꯜꯂꯤ ꯃꯣꯃꯣꯟ ꯇꯧꯅ ꯂꯛꯏꯅꯦ ꯉꯥꯒ ꯌꯨꯝꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯈꯣꯏꯗꯨ ꯌꯦꯡꯂꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯉꯥꯗꯨꯝ ꯑꯣꯏꯅ ꯐꯥꯔꯒ ꯂꯩꯒꯦ ꯑꯩꯅꯒ ꯈꯔꯒ ꯉꯥ ꯐꯥꯕ ꯉꯥꯗꯨ ꯆꯣꯞꯆꯕꯁꯤꯒ ꯃꯁꯤꯅ ꯐꯔꯦ ꯏꯉꯥ ꯏꯉꯦꯟ ꯊꯋꯥꯟꯒꯤ ꯃꯇꯝꯗ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯅꯈ꯭ꯔꯤ ꯍꯧꯖꯤꯛ ꯑꯁꯤꯅ ꯃꯦꯔꯥ ꯊꯥꯅꯤ ꯃꯦꯔꯥ ꯊꯥꯗ ꯁꯨꯕ ꯅꯣꯡꯂꯛ ꯑꯁꯤꯗꯁꯨ ꯉꯥ ꯑꯗꯨ ꯐꯥꯅꯔꯤ ꯇꯣꯝꯕꯤꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯗꯨꯃ ꯌꯦꯞꯇꯨꯅ ꯃꯥꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯄ꯭ꯔꯞ ꯊꯨꯅ ꯂꯥꯛꯏ ꯉꯥ ꯐꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕ ꯃꯍꯥꯛꯅꯤ ꯉꯥꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯍꯥꯛ ꯌꯥꯖꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯊꯥꯔꯤꯕ ꯃꯥꯒꯤ ꯏꯟꯗꯨ ꯑꯃꯨꯔꯛ ꯁꯣꯟꯀꯠꯂꯤ ꯉꯥꯕꯨ ꯑꯃꯠꯇ ꯂꯛꯇꯕꯗꯨꯗ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯉꯥ ꯐꯥꯔꯅꯤꯗꯅ ꯌꯨꯝꯗꯒꯤ ꯍꯣꯕꯦ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯉꯥꯕꯨ ꯑꯝꯇ ꯂꯛꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯥꯗ ꯊꯝꯃꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ ꯂꯧꯕꯨꯛ ꯂꯧꯈꯣꯡ ꯑꯗꯨꯃ ꯃꯤꯅ ꯄꯨꯝꯂꯪ ꯂꯪꯈ꯭ꯔꯦ ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯉꯥꯗꯤ ꯌꯥꯝ ꯄꯥꯝꯅꯕ ꯖꯥꯠꯅꯤꯀꯣ ꯅꯣꯡꯅ ꯈꯖꯤꯛ ꯇꯥꯕꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯧꯕꯨꯛꯁꯦ ꯃꯤꯅ ꯌꯣꯝꯃꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯐꯥꯅꯔꯤ ꯑꯔꯨꯕꯤꯁꯨ ꯉꯥ ꯀꯟꯅ ꯐꯥꯔꯤ ꯇꯥꯟꯖꯥꯁꯤꯗ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯐꯠ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯑꯔꯨꯕꯤ ꯅꯪꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯈꯨꯔꯥ ꯑꯩꯁꯨ ꯁꯨꯝ ꯉꯥ ꯐꯥꯕ ꯂꯥꯛꯃꯤꯕ ꯖꯥꯠꯅꯤ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦꯅꯦ ꯈꯔ ꯌꯥꯝꯅ ꯐꯥꯔꯕꯗꯤ ꯑꯩꯁꯨ ꯈꯔ ꯂꯩꯈꯤꯒꯦ ꯁꯦꯜꯒ ꯌꯥꯎꯏ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯤꯔꯝꯃꯤ ꯈꯨꯔꯥ ꯈꯖꯤꯛꯇꯒꯤ ꯋꯥꯅꯤꯗ ꯀꯩꯁꯨ ꯐꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯣ ꯐꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯏꯒꯤ ꯂꯧꯇꯥꯡꯁꯪ ꯃꯃꯥꯡꯁꯤꯗ ꯐꯝꯕꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯇꯧꯕꯅꯤ ꯑꯔꯨꯕꯤ
ꯃꯁꯥ ꯑꯗꯨꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯃꯥꯅ ꯋꯥ ꯑꯝꯇ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯏ ꯊꯥꯕ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯈꯣꯡ ꯑꯗꯨ ꯁꯠ ꯊꯥꯡꯖꯤꯟꯗꯨꯅ ꯂꯧꯇꯥꯡ ꯁꯪ ꯃꯃꯥꯡꯗꯨꯗ ꯁꯠ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯨꯔꯥ꯫ ꯁꯦꯜꯒ ꯁꯤꯜꯂꯁꯨ ꯅꯪꯒꯤ ꯈꯨꯔꯥ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯏꯔꯣ꯫ ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯕ ꯂꯩꯔꯤꯅꯦ, ꯑꯩꯅ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯔꯨꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯜꯗꯨ ꯏꯅꯧꯇ ꯅꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯈꯨꯔꯥ, ꯆꯤꯟꯕ ꯍꯥꯏꯕꯕꯨ ꯌꯥꯝ ꯆꯤꯜꯂꯤꯕꯅꯤꯗ꯫ ꯑꯩꯅꯒ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯝꯇꯒ ꯁꯨꯗ꯭ꯔꯦꯗꯣ꯫ ꯏꯈꯨꯠꯁꯤꯗ ꯁꯦꯜꯒ ꯑꯝꯇ ꯄꯥꯏꯕ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕꯗꯤ ꯐꯥꯎꯏ, ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯏꯃꯨꯡꯁꯨ ꯄꯨꯔꯤ, ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯦꯜꯁꯤ ꯀꯤꯝꯇ ꯈꯥꯏꯗꯣꯛꯄꯤꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯏꯔꯥ, ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯥ? ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯁꯤ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯃꯅꯤꯡ ꯈꯔ ꯊꯨꯡꯍꯟꯕꯅ ꯐꯩ ꯀꯩꯅꯣ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯈꯨꯔꯥ, ꯑꯗꯨꯅꯕꯨ ꯑꯩ ꯑꯁꯨꯝ ꯂꯩꯔꯕ ꯑꯁꯤꯅꯤ꯫ ꯅꯅꯦ ꯍꯣꯏ ꯈꯣꯏꯗꯨꯗꯤꯅꯦ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯈ꯭ꯔꯕ꯫ ꯃꯅꯤꯡꯇꯅꯤ ꯊꯨꯡꯍꯜꯂꯤ꯫ ꯃꯥꯅ ꯁꯤꯃ ꯁꯦꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯅꯅꯦ ꯁꯠ ꯍꯦꯛꯇꯅꯤ ꯂꯩꯗꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯑꯔꯨꯕꯤ, ꯃꯥꯅ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯈꯨꯔꯥꯗꯤ ꯁꯦꯜ ꯍꯥꯏꯔꯦ ꯅꯝꯊꯤꯈꯩ ꯄꯥꯏꯔꯤ, ꯅꯆꯥ ꯅꯃꯧꯁꯨ ꯂꯣꯏꯅ ꯐꯪꯂꯤ꯫ ꯄꯨꯟꯁꯤꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯏꯅꯦ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯑꯗꯨꯝ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯀꯕꯛ ꯈꯜꯂꯤꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯨꯅꯦꯕ꯫ ꯑꯗꯨ ꯈꯨꯔꯥ, ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯏꯄꯥꯝꯗꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ, ꯑꯗꯨꯗ ꯈꯨꯔꯥꯗ ꯁꯨꯝ ꯁꯦꯜ ꯈꯔ ꯍꯪꯁꯤꯔ ꯍꯥꯏꯅ꯫ ꯁꯦꯜꯒꯤ ꯋꯥꯔꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯥꯏꯅꯤꯅꯦ, ꯅꯪꯒꯤ ꯈꯨꯔꯥ ꯂꯩꯁꯤꯗꯤ ꯍꯦꯛꯇ ꯄꯤꯒꯦ꯫ ꯁꯦꯜꯕꯨ ꯀꯌꯥꯅꯣ? 100 ꯑꯗꯨꯛ ꯃꯉꯥꯏꯗ꯫ 100 ꯍꯥꯏꯕ? ꯑꯗꯨ ꯌꯧꯅꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯀꯣꯟꯅ ꯄꯤꯔꯁꯨ ꯌꯥꯅꯤꯗ꯫ ꯇꯣꯝꯕꯤꯔꯩꯗꯣ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯇꯥꯗꯥ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯤꯗ ꯍꯦꯛꯇ ꯐꯝꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯒꯠꯄꯤꯌꯨ, ꯂꯦꯡꯉꯣ꯫ ꯇꯣꯝꯕꯤꯔꯩ, ꯀꯩꯗꯧꯕ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ? ꯑꯣ, ꯂꯦꯡꯉꯣꯕ꯫ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯀꯔꯤꯕꯨ ꯇꯧꯕꯤꯔꯤꯅꯣ? ꯐꯝꯕꯤꯒꯅꯣꯕ ꯁ꯭ꯋꯥꯏꯗ꯫ ꯀꯩꯅꯣꯗ ꯇꯣꯝꯕꯤꯔꯩ, ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝ ꯑꯣꯟꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯐꯝꯕꯅꯤ꯫ ꯑꯣ, ꯆꯨꯝꯅ ꯐꯝꯂꯤꯔꯥ ꯂꯥꯟꯅ ꯐꯝꯂꯤꯔꯥ ꯍꯥꯏꯕ ꯑꯩꯁꯨ ꯃꯨꯟꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯃꯤꯠꯌꯦꯡꯅꯦ ꯅꯥꯌꯦꯡꯅꯦ ꯑꯉꯥꯡꯁꯤꯗ, ꯍꯧꯒꯠꯄꯤꯌꯨꯁꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯆꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯑꯔꯨꯕꯤꯗ ꯍꯥꯏ, ꯑꯔꯨꯕꯤ, ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯁꯤꯗ ꯐꯝꯍꯜꯂꯤꯕꯕꯣ? ꯏꯅꯦ, ꯑꯩꯅ ꯀꯧꯁꯤꯟꯕ ꯅꯠꯇꯦ, ꯃꯥꯅ ꯂꯥꯛꯂꯒ ꯐꯝꯖꯕꯅꯤ꯫ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅꯅꯦ ꯈꯛ ꯋꯥꯔꯤ ꯁꯥꯒꯅꯨꯀꯣ ꯅꯪ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯆꯨꯝꯗꯕꯅꯤ꯫ ꯍꯣꯏ ꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯆꯥꯎꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯃꯁꯛ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯒ ꯀꯌꯥꯝ ꯐꯥꯔꯒꯦꯅꯦ? ꯉꯥ ꯃꯆꯥ ꯈꯔꯗꯤ ꯐꯥꯔꯤ꯫ ꯑꯩꯗꯤ ꯑꯃꯠꯇꯕꯨ ꯐꯥꯗ꯭ꯔꯤ꯫ ꯅꯣꯡ ꯈꯔ ꯆꯨꯔꯛꯄꯁꯤꯗ ꯉꯥ ꯈꯔ ꯐꯥꯔꯨꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯂꯧꯈꯣꯡ ꯑꯁꯤꯕꯨ ꯃꯤꯅ ꯄꯨꯡꯉꯧꯕꯨ ꯉꯧꯈ꯭ꯔꯦ, ꯉꯥꯒ ꯂꯣꯏ ꯆꯦꯜꯂꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯉꯥ ꯈꯔ ꯐꯥꯔꯕꯗ ꯅꯨꯃꯤꯠꯅꯁꯨ ꯀꯣꯛꯇꯣꯟꯗ ꯍꯥꯏꯒꯠꯂꯛꯂꯕꯗ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯃꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯉꯥ ꯌꯥꯎꯕ ꯇꯨꯡꯒꯣꯜ ꯑꯗꯨꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈ꯭ꯔꯦ꯫ ꯑꯔꯨꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯡꯂꯦꯟꯕꯨ ꯍꯥꯟꯅ ꯀꯧꯏ꯫ ꯂꯥꯡꯂꯦꯟ, ꯍꯦ, ꯅꯪ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯏꯅꯝꯃ, ꯀꯔꯤ ꯍꯥꯏꯒꯦ? ꯇꯨꯡꯒꯣꯜꯁꯤꯗ ꯉꯥ ꯌꯥꯎꯕꯅꯤ, ꯑꯃꯨꯛꯇ ꯈꯟꯗꯣꯛꯑꯣ꯫ ꯑꯗꯨꯒꯅꯦ, ꯏꯪꯈꯣꯜꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯦꯛꯂꯒ ꯍꯧꯖꯤꯛ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯑꯣ꯫ ꯍꯧꯖꯤꯛꯄꯨ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯈꯤꯗꯣꯏꯕ ꯑꯩꯁꯦ? ꯏꯅꯝꯃ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯇꯜꯂꯤꯗ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯗꯨ ꯂꯩꯔꯕꯗꯤ ꯉꯥꯁꯤꯡꯁꯦ ꯂꯣꯏ ꯄꯠꯂꯣꯏꯗ꯭ꯔꯣ? ꯃꯗꯨꯐꯥꯎ ꯈꯪꯗꯕ꯭ꯔꯥ ꯅꯪ? ꯁꯠ ꯊꯣꯡꯗꯣꯛꯑꯣ꯫ ꯑꯩꯁꯨ ꯃꯍꯥꯎꯈꯔ ꯌꯦꯡꯈꯤꯒꯦ꯫ ꯑꯩ ꯑꯃꯨꯛꯇ ꯏꯔꯨꯖꯔꯨꯈꯤꯒꯦ ꯍꯥꯟꯅ꯫ ꯏꯅꯝꯃꯕꯨ ꯈꯣꯡ ꯍꯥꯝꯗꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯇꯦꯛ ꯉꯥꯅꯧ ꯑꯃꯨꯛ ꯆꯥꯁꯤꯜꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯌꯦꯡꯉꯥꯡ, ꯑꯩꯅ ꯇꯧ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯦꯛ ꯇꯧ꯫ ꯑꯩꯈꯨꯝꯃꯨꯛ ꯇꯧꯔꯗꯅ ꯁꯠ ꯇꯧꯀꯣ, ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤꯗꯨ ꯆꯥꯏꯊꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯩ, ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯄꯥꯈꯣꯟꯅ ꯃꯔꯣꯜ ꯑꯃ ꯁꯤꯅꯤꯡꯂꯤꯕ ꯑꯩꯗꯤꯕꯀꯣ, ꯑꯩꯕꯨ ꯊꯣꯛꯅ ꯇꯜꯂꯦꯗ꯫ ꯍꯧꯖꯤꯛꯄꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯕ ꯀꯥꯏꯅ꯫ ꯂꯥꯡꯂꯦꯟ ꯊꯕꯛꯇꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯀꯣꯝꯄꯥꯛ ꯑꯃ ꯂꯧꯊꯣꯛꯂꯨꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯃꯗꯨꯕꯨ ꯐꯖꯅ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯨ ꯍꯦꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯉꯥ ꯃꯆꯥꯗꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯀꯌꯥꯝ ꯋꯥꯠꯂꯤ ꯏꯟꯁꯥꯡ ꯂꯣꯏꯒꯗꯕ?
ꯊꯣꯡꯐꯧꯗ ꯉꯥꯏꯔꯤꯅꯃ ꯈꯔ ꯊꯨꯅ ꯊꯣꯡꯉꯨꯅꯤ ꯅꯪꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯏꯄꯨꯛ ꯑꯁꯤꯗ ꯀꯩꯁꯨ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ ꯍꯛꯆꯥꯡꯅꯒ ꯍꯛꯆꯥꯡ ꯁꯣꯟꯊꯕꯅꯤ ꯌꯥꯅꯤꯅꯃ ꯆꯥꯕ ꯍꯧꯕꯤꯔꯣ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯃ ꯊꯥꯡꯊꯗꯨꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯃꯨꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯪꯂꯦꯟꯁꯨ ꯍꯥꯎꯅ ꯊꯨꯝꯅꯕ ꯍꯣꯠꯅꯖꯩ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯃꯅꯝꯃꯒꯤ ꯆꯥꯅꯕ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯈꯥꯏꯗꯣꯛꯂꯦ ꯏꯅꯝꯃ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯑꯔꯨꯕꯤ ꯉꯥ ꯃꯆꯥ ꯊꯣꯡꯕꯗꯨ ꯃꯕꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯖꯩ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯏꯀꯨꯟ ꯍꯦꯛ ꯐꯥꯖꯔꯕꯅꯤꯅ ꯀꯌꯥꯗ ꯍꯥꯎꯔꯦ ꯍꯥꯟꯅ ꯃꯁꯥ ꯈꯔꯒ ꯅꯨꯡꯉꯥꯏꯇꯕꯒ ꯆꯥꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯂꯣꯏꯅꯕ ꯆꯥꯖꯩ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯏꯅꯝꯃ ꯆꯥꯛꯀꯗꯤ ꯂꯩꯇ꯭ꯔꯤ ꯏꯅꯝꯃꯅ ꯆꯥꯕꯒꯤ ꯀꯣꯂꯤꯛꯁꯤꯃꯗꯤ ꯏꯅꯝꯃꯅ ꯈꯔ ꯍꯦꯛ ꯐꯦꯡꯕꯤꯔꯣ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯀꯣꯟ ꯐꯦꯡꯉꯨ ꯀꯩꯅꯣ ꯉꯝꯃꯣꯏ ꯅꯪ ꯐꯦꯡ ꯍꯣꯏ ꯑꯩꯁꯨ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯊꯕꯛ ꯇꯧꯕ ꯂꯦꯞꯄ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯀꯣꯟ ꯑꯃꯅꯤ ꯐꯦꯡꯕꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯅꯤ ꯍꯥꯏꯒꯦ ꯅꯪꯕꯣ 이남바디 콜릭 ꯑꯃꯅꯤ ꯐꯦꯡꯕꯗꯨꯗ ꯀꯌꯥꯝ ꯋꯥꯔꯅꯤ ꯍꯥꯏꯕꯒꯦ ꯃꯁꯤ ꯀꯌꯥꯗꯨꯝ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝꯗꯅ ꯁꯤꯜꯈꯨꯃꯥꯏꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯍꯣꯏꯗꯤ ꯉꯝꯃꯣꯏ ꯐꯦꯡꯕꯤꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯤ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯀꯟꯅ ꯌꯥꯎꯔꯤꯕ ꯐꯦꯡꯉꯣꯏ ꯑꯩꯁꯨ ꯐꯦꯡꯉꯣꯏ ꯀꯔꯤ ꯀꯣꯟ ꯐꯦꯡꯕ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯀꯣꯂꯤꯛꯇꯣ ꯑꯗꯨꯃꯛ ꯃꯐꯝ ꯂꯦꯡꯗꯅ ꯊꯝꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯁꯥꯗꯨ ꯋꯥꯅꯒ ꯋꯥꯕꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯃꯥꯅ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯕ ꯑꯗꯨꯝ ꯇꯥꯏ ꯃꯅꯝꯃꯅ ꯉꯁꯥꯏ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯇꯨ ꯃꯥꯅ ꯑꯃꯨꯛ ꯐꯦꯡꯗꯣꯛꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯃꯍꯥꯛꯇꯤ ꯃꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯉꯥꯇꯦꯛ ꯉꯥꯅꯧ ꯑꯃꯨꯛ ꯆꯥꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯤ ꯂꯩꯍꯧꯁꯨ ꯃꯍꯥꯛ ꯀꯟꯅ ꯍꯧꯔꯤ ꯈꯣꯝꯗꯣꯟꯁꯨ ꯊꯕꯛ ꯁꯨꯕ ꯉꯟꯇꯥꯅ ꯍꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯅꯤꯡꯊꯝ ꯆꯜꯂꯤꯕ ꯅꯪꯒꯤꯁꯤꯕꯣ ꯆꯜꯂꯤꯕꯅꯤ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯨꯕꯒꯦ ꯅꯁꯥꯗꯣ ꯅꯣꯡꯅꯒ ꯆꯣꯠꯈꯤꯕ꯭ꯔꯣ ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯉꯁꯥꯏꯅꯅꯦ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯔꯤꯕꯅꯤ ꯉꯥꯗ ꯌꯥꯝ ꯆꯣꯞꯂꯤꯕꯅꯦꯗꯅ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯪꯅ ꯅꯨꯡꯂꯛ ꯑꯗꯨꯗꯅꯦ ꯂꯧꯈꯣꯡ ꯇꯥꯅ ꯆꯠꯇꯨ ꯂꯩꯈ꯭ꯔꯦꯗꯣ ꯅꯁꯥꯗꯣ ꯅꯣꯡꯅ ꯆꯣꯠꯂꯦ ꯉꯥꯇꯦꯛ ꯉꯥꯅꯧ ꯑꯃꯨꯛ ꯆꯥꯁꯤꯟꯕꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ ꯈꯣꯝꯗꯣꯟꯅ ꯍꯥꯏ ꯑꯔꯨꯕꯤ ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯂꯧꯈꯣꯡꯅ ꯆꯠꯂꯤꯕ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯉꯥ ꯈꯔ ꯐꯥꯔꯨꯒꯦꯗꯅ ꯆꯠꯄꯅꯤ ꯅꯪꯒꯤ ꯉꯥꯁꯦ ꯑꯩꯅꯁꯨ ꯂꯩꯗꯨꯅ ꯐꯅꯌꯥꯝꯗꯤ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ ꯑꯣꯛꯄꯈꯛ ꯂꯩꯇꯦꯅꯤꯅ ꯑꯩꯗꯤ ꯉꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯉꯥꯕꯨ ꯆꯥꯕ ꯐꯪꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯦ ꯅꯪꯅ ꯉꯥꯗ ꯆꯣꯞꯄꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯃꯅꯤꯡ ꯆꯦꯜꯂꯦꯗꯅ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯂꯩꯍꯧꯍꯧꯔꯤꯕ ꯅꯪ ꯋꯥꯈꯜ ꯈꯔꯒ ꯈꯜꯂꯨ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛꯇꯤ ꯃꯅꯥꯝꯅ ꯇꯧꯁꯤꯟꯒꯦꯅꯤ ꯈꯟꯗꯦ ꯑꯗꯨꯒ ꯅꯪ ꯌꯥꯔꯦ ꯉꯥꯡꯕꯤꯔꯅꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅꯕꯗꯨ ꯄꯣꯊꯥꯒꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯏꯊꯟꯗ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯒꯦ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯑꯔꯨꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯆꯥꯕꯗ ꯋꯥꯔꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯑꯃꯨꯛꯀ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯂꯩꯅ ꯑꯔꯨꯕꯤꯕꯨ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯏ ꯑꯔꯨꯕꯤ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯧꯅꯦ ꯅꯪꯕꯣ ꯑꯔꯨꯕꯤꯁꯨ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯏ ꯑꯗꯨꯒ ꯍꯪꯉꯤ ꯏꯆꯦ ꯀꯔꯤ ꯂꯩꯔꯕꯒꯦ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯅ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ ꯉꯥ ꯐꯥꯕ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯇꯣꯟꯗꯣꯟꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜꯒꯤ ꯈꯣꯡꯕꯥꯡꯗꯣ ꯑꯗꯨꯗꯅꯤ ꯉꯥꯒ ꯌꯥꯝ ꯂꯩ ꯍꯥꯏ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯏꯁꯤꯠꯇꯣꯏꯅꯤ ꯅꯪꯁꯨ ꯉꯥ ꯐꯥꯕꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯗꯨꯗ ꯑꯩꯒꯤꯁꯦ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯆꯠꯁꯤꯗꯅ ꯉꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯥꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡ ꯍꯥꯎꯅꯅꯤ ꯉꯥ ꯐꯥꯕꯗ ꯊꯋꯥꯏ ꯌꯥꯎꯕꯤ ꯉꯥꯗ ꯆꯣꯞꯄꯤ ꯑꯣꯏꯕꯅ ꯑꯔꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯏꯌꯦ ꯐꯥꯁꯤ ꯍꯦꯛꯇ ꯉꯥꯕꯨ ꯂꯦꯝꯅ ꯊꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯉꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯍꯥꯎꯅ ꯍꯥꯎꯔꯤꯕ ꯑꯗꯨꯅꯦ ꯑꯗꯨ ꯑꯣꯏꯗꯤꯅꯦ ꯅꯪ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯣ ꯑꯩꯅꯦ ꯊꯔꯣꯕꯁꯨ ꯑꯃꯨꯛ ꯇꯥꯔꯨꯈꯤꯒꯦ ꯅꯪ ꯑꯗꯨꯝ ꯊꯣꯛꯂꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯕꯣꯛꯂꯩ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯉꯥ ꯐꯥꯕ ꯍꯥꯏꯕ ꯐꯥꯗꯗꯤꯀꯣ ꯉꯥꯕꯨ ꯑꯃꯨꯛꯇ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯩ ꯏꯃꯨꯡꯗ ꯁꯠ ꯆꯪꯗꯨꯅ ꯃꯍꯥꯛ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯏ ꯃꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯑꯗꯨꯃ ꯌꯦꯞꯇꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯏ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯏꯃꯥ ꯉꯥ ꯐꯥꯔꯨꯒꯦ ꯍꯧꯖꯤꯛꯄꯨ ꯉꯥ ꯐꯥꯕ ꯀꯗꯥꯏꯗ ꯃꯤꯒꯤ ꯈꯣꯡꯕꯥꯜꯗꯅꯤ ꯏꯁꯤꯠꯇꯣꯏꯕ ꯅꯪꯕꯨ
ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯔꯅꯨꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯗꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛꯂꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕ ꯊꯕꯛꯂꯕ ꯆꯥꯅꯤꯡꯗꯨꯅ ꯐꯥꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯉꯥꯗꯣ ꯆꯥꯗꯨꯅꯇꯁꯨ ꯂꯩꯔꯕꯅꯤ ꯅꯪꯕꯨ ꯑꯣꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯏꯕꯤ ꯑꯣꯛꯇꯦ ꯅꯃꯑꯣꯏꯗꯤ ꯉꯥꯗ ꯌꯥꯝ ꯆꯣꯞꯆꯩꯌꯦ ꯑꯩ ꯊꯦꯡꯂꯤ ꯃꯈꯣꯏꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯍꯥꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯊꯣꯛꯈꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯎꯠꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯃꯧ ꯅꯨꯄꯤꯁꯦ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯃꯥꯅ ꯉꯥꯗ ꯆꯣꯞꯄꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯔꯒꯅꯤ ꯀꯕꯣꯛ ꯂꯩꯅꯦ ꯊꯥꯔꯣꯅꯦ ꯑꯔꯨꯕꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯀꯟꯅ ꯏꯁꯤꯠꯂꯤ ꯀꯕꯣꯛ ꯂꯩꯅ ꯏꯁꯤꯠꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯑꯩꯅ ꯉꯥ ꯐꯥꯕꯗ ꯂꯩꯔꯛꯑꯒꯦ ꯑꯩꯗꯤ ꯉꯥ ꯐꯥꯕ ꯌꯥꯝ ꯆꯣꯞꯆꯩ ꯀꯕꯣꯛ ꯂꯩꯅ ꯑꯃꯨꯛ ꯍꯥꯏ ꯊꯥꯔꯣ ꯑꯩꯈꯣꯏꯅꯤꯅ ꯑꯣꯏꯅ ꯏꯁꯤꯠꯁꯦ ꯑꯩꯇꯅ ꯏꯁꯤꯠꯇꯨꯅ ꯂꯩꯔꯕꯗꯤ ꯏꯁꯤꯡꯁꯦ ꯉꯁꯤꯒꯤ ꯀꯪꯕ ꯅꯥꯏꯔꯔꯣꯏ ꯑꯔꯨꯕꯤꯅ ꯉꯥ ꯃꯔꯥꯏ ꯐꯥꯖꯔꯁꯅꯤ ꯍꯣꯏ ꯏꯆꯦ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯟꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯉꯥꯁꯨ ꯈꯔꯗꯨꯛ ꯂꯩꯕꯅ ꯈꯔꯗꯤ ꯐꯥꯔꯦ ꯍꯦꯟꯅ ꯉꯥꯗꯨ ꯐꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ ꯑꯗꯨꯅ ꯉꯥ ꯐꯥꯕ ꯂꯦꯞꯇꯦ ꯐꯅꯌꯥꯝꯅ ꯐꯥꯔꯦ ꯉꯥ ꯐꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯈꯠꯂꯤ ꯊꯥꯔꯣꯅ ꯍꯥꯏ ꯑꯗꯨꯗꯤ ꯉꯥꯁꯦ ꯑꯩꯈꯣꯏꯗ ꯌꯦꯟꯅꯔꯨꯔꯁꯤꯀꯣ ꯍꯣꯏ ꯌꯦꯟꯅꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯂꯤ ꯊꯥꯔꯣꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯉꯥꯗꯨ ꯂꯣꯏꯅ ꯈꯨꯗꯦꯡ ꯑꯃꯗ ꯍꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯌꯦꯟꯅꯩ ꯑꯔꯨꯕꯤꯅ ꯍꯥꯏ ꯏꯁꯤꯌꯥ ꯉꯃꯨꯒꯥꯏꯗꯣ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯌꯦꯜꯂꯨꯀꯣ ꯑꯃꯅ ꯑꯃꯨꯛ ꯆꯥꯎꯕ ꯍꯦꯟꯈꯤꯅꯤ ꯍꯣꯏ ꯌꯦꯟꯒꯅꯤꯗ ꯊꯥꯔꯣꯅ ꯑꯃꯨꯛ ꯍꯥꯏ ꯉꯥꯁꯦ ꯐꯅꯕ ꯌꯥꯝꯃꯤꯀꯣ ꯑꯩꯈꯣꯏ ꯍꯨꯝꯅ ꯐꯥꯔꯤꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯕꯒꯤ ꯌꯥꯝꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤꯗ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯟꯅ ꯊꯣꯛꯂꯕꯗꯤ ꯀꯔꯤꯁꯨ ꯌꯥꯝꯂꯣꯏ ꯑꯁꯨꯝꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯂꯤ ꯀꯕꯣꯛ ꯂꯩꯅ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯟꯁꯥꯡ ꯌꯥꯝꯅ ꯍꯥꯎꯗꯣꯔꯤꯀꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤ ꯊꯥꯔꯣꯅ ꯑꯃꯨꯛ ꯑꯩꯗꯤꯅꯦ ꯏꯆꯦ ꯉꯥ ꯑꯆꯧꯕ ꯊꯣꯡꯗꯨꯅ ꯆꯥꯕꯗꯒꯤꯗꯤ ꯉꯥ ꯃꯆꯥ ꯊꯣꯡꯂꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯖꯩ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯑꯔꯨꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯤ ꯃꯌꯨꯝ ꯌꯧꯕꯒ ꯂꯥꯡꯂꯦꯟꯕꯨ ꯀꯧꯏ ꯂꯥꯡꯂꯦꯟ ꯉꯥꯁꯤꯡꯗ ꯈꯟꯗꯣꯛ ꯂꯥꯛꯑꯣ ꯅꯪ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏ ꯐꯖꯅ ꯈꯟꯗꯣꯛꯂꯒ ꯊꯝꯃꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯍꯣꯏ ꯏꯅꯝꯃ ꯑꯔꯨꯕꯤꯁꯨ ꯃꯁꯥꯗ ꯄꯛꯂꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯤ ꯂꯥꯡꯂꯦꯟ ꯉꯥꯁꯤꯡꯗꯨ ꯐꯖꯅ ꯈꯟꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯗꯨꯕꯨ ꯄꯨꯈꯝ ꯃꯆꯥ ꯑꯃꯅ ꯀꯨꯞꯇꯨꯅ ꯊꯝꯂꯝꯂꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯇꯧꯁꯤꯟꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯔꯨꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯏ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛ ꯐ꯭ꯔꯪ ꯁꯥꯎꯒꯠꯈ꯭ꯔꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯉꯥꯗꯨ ꯍꯧꯗꯣꯡꯅ ꯆꯥꯈ꯭ꯔꯤ ꯎꯞꯂꯤꯕ ꯄꯨꯈꯝ ꯑꯗꯨꯁꯨ ꯂꯣꯡꯅ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤ ꯃꯈꯥꯗ ꯉꯥ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯔꯨꯕꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯂꯥꯡꯂꯦꯟ ꯍꯩ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯂꯛꯑꯣ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯏ ꯆꯥꯛꯈꯨꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯃꯥꯁꯨ ꯎꯔꯦ ꯃꯁꯥꯗꯣ ꯈꯔ ꯄꯥꯈꯠꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯉꯥꯁꯤ ꯍꯧꯗꯣꯡꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ ꯏꯈꯣꯡ ꯑꯁꯤ ꯇꯦꯛꯄ ꯃꯈꯩ ꯃꯤꯒꯤ ꯈꯣꯡꯕꯥꯜꯗ ꯀꯨꯝꯗꯨꯅ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯔꯤꯕꯁꯤꯗꯤ ꯍꯧꯗꯣꯡꯅ ꯄꯤꯖꯅꯕ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯁꯨꯛ ꯋꯥꯅ ꯐꯥꯔꯨꯔꯒ ꯁꯤꯕꯨ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯍꯟꯕ ꯏꯅꯝꯃ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯁꯤꯗ ꯁꯨꯝ ꯊꯝꯂꯝꯃꯦ ꯄꯨꯈꯝ ꯑꯁꯤꯅꯗꯤ ꯀꯨꯞꯂꯝꯕꯅꯤ ꯄꯨꯈꯝ ꯃꯆꯥꯁꯤꯗ ꯀꯨꯞꯂꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯄꯨꯛꯃꯥꯡ ꯍꯦꯛ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯑꯩꯅꯗꯤ ꯉꯥ ꯊꯣꯡꯂꯒ ꯆꯥꯔꯤꯕꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯏ ꯑꯗꯨꯒꯗꯤ ꯇꯁꯦꯡꯅ ꯑꯔꯨꯕꯤ ꯃꯍꯥꯛ ꯃꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩ ꯃꯊꯟꯇ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ ꯂꯥꯡꯂꯦꯟꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯋꯥꯐꯝ ꯑꯁꯤ ꯂꯩꯃꯍꯜꯁꯨ ꯇꯥꯔꯦ ꯍꯥꯏꯐꯝ ꯑꯃ ꯃꯍꯥꯛꯁꯨ ꯈꯪꯖꯗꯦ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ ꯀꯩꯅꯣ ꯏꯃꯥ ꯁꯣꯏꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯃꯁꯤꯕꯣ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯗꯣꯟꯗꯨ ꯃꯈꯨꯠꯇ ꯉꯥꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯉꯥ ꯆꯧ ꯂꯩꯔꯛꯄꯅꯦ ꯑꯩꯅ ꯃꯁꯤ ꯊꯣꯡꯕꯒ ꯆꯥꯁꯤ ꯂꯥꯡꯂꯦꯟ ꯉꯥ ꯊꯣꯡꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯤꯟꯕ ꯍꯧ ꯇꯥꯆꯧꯅꯦ ꯉꯥꯁꯤ ꯐꯠ ꯁꯦꯝꯗꯣꯔꯛꯀꯦ ꯑꯔꯨꯕꯤ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯈꯤꯕꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯕ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯂꯤꯕ ꯉꯥ ꯆꯧꯕꯗ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯁꯣꯏ ꯃꯥꯡꯈ꯭ꯔꯤ ꯀꯌꯥꯗ ꯉꯥꯗꯕꯤ ꯇꯥꯔꯤꯕꯅꯣ ꯂꯥꯡꯂꯦꯟꯁꯨ ꯃꯅꯝ ꯁꯥꯎꯔꯤꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ
ꯉꯥꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯕꯤꯔꯤ꯫ ꯑꯔꯨꯕꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫